mafamsida ahing lecturage nganba senanaba mi thakre haiduna haira e ahumdo yahengi wasi tabada ngakna yengladuna lay mana hoine lekadabani haina haira e se ka hangba laibani mama sengtokpige yahena yarane mama tawbirurano ai yaisnage kada punna dum tumage upai laite masana hairaklabanina mama papa anidasu thingludre yaisnadi ngasigi nupinse kaidonungi hairubano haibado yaure asana yahen magi begtagi night dress lawthotuna tumnaba tayari tawrai yahen hairi mama ge khutna thungjaba mathelse yam hawe ai hayeng ayusu breakfast se saning manbe ai hingse lekpane mama ge khutna aibu phakibane ase haiduna haira e yaisnana pharese nang sigi sofa se tumo kariya aibu sofa da tumo ba sigi tumaktri hare adu wairagana ai sofa da tumage sofa tamna sake tawi yaihena ta phaki aduga haira e famungda tumo yaisnana yahenbu inthoke tawbada makhoi ani punna tu sanminare e yaisna hogatuna sake tawbada yahena makuto ta pharaga thema e ai wa kita hai hoge nangna dikhangoi aina nangbu kayam kala e nangi di nungsiraba imung sigi miyoi singsiga yam nungsinana lai noi di pulap punna su samine pulap punna su tumine adubu aigidi kada aigidi amta laitiye si hairaga yahen ngasangang mamamit anidudagi pi tapna sinthare e yahengi matausibu nupi mana tapna yengzaduna lai nganmagi matik chaba imung ama piba ngamde haidana wakat jarambani ngaihak tumthagi tawbaga tanjadada secretary nupi dagi call ama lai hello sir nganbado masa sagale fever tawre yaragadi kitang thuda lapiyo sir wada dabada yaihen hipambadagi fathogala e yaisnana idorage nganbado fever tawre hospital la laire haina secretary na hairapani chanaba tawgi ai nupa se suzu khara su thakkhrabanina matomda satpa yaroi haimba khangi yaisna masu yaunu hospital la lakle nganbado hidak sadaba makhai pisumani da su agalairami Mr. Yahenna themaga nganbabu hidak pisanaba tawi adubu nganbado hidak sa se haiba sungya yadre tanja sida yaisnana nakandagi sanapot ama lawraga sana themai yahensu sanabadu da yoksila e amukta tawdaba yaihengi matawsida secretary anido nokta mapanda thokre asunda sana dana yaisnana nganbabu hidak pithakre thabak yamba yaheni mana thabak sakhimada kaduda nganba matomta ayamba lay asina nganbase mi loinaw haiba yadabani asina ni Mr. Yahenna nganbagi wazariba handak haktani Dr. Yaisnaga chanakhiba Yahenna nangchatnaba tawro nganbana sakhino haina khamai magi nakanda tumulaw haidana ingi tawrai adumaina hairakpadada Yaisna nganbabu hundoktuna chatpa pamdre nganbaga dum laiminarake yaranida ase haidana khumlaklami tanja simaktada nganbana amma nganba mama taye se tumna batawrose
sima nganbabu sangbiduna ahing le'e. Mathangi ayukta Yaisna mikap tholokduna wakhal khalai. As nganbana wangang bangamak iba kudingi aise Mr. Yaihenga nagsinabe helaktoineba. Asi khallubada Yaisna di matha sabada loire. Yaisna kadudagi lotna chentholai. Mr. Yaihenda amu yaisille. Kai jatoi banang de. Yumda satoini kaino. Okay. Kanano mai thilalage. Mi tharaga thilalage. Aduga nanungdang lekna basida. Ngarang oikre. Ai chattadi kaino. Sakta nanga onjanaba ai tanje. Chale. Si hairamaga Yaisna do chatkedana towi. Matam sida Yaihena. Chalo. Nganbada nang si magi mama aseng manatena hairamo. Haini na idea. Magi mama aseng basu natena. Si hairaga Yaisna do magi bekto lengbanda thok haigalaga chakhi. Mr. Yaihendo tupak yengaga laihawi. Asunna Yaisna halaba matung magi watana famse laizak hekta tai. Yaisna tasena samamnabado oirabani. Maramdi nganbabu mana adukki matik nungsijabani. Asidas natana nganbagi doctor se mana tada kananasu moiba yararoi haibase mana su khangi. Asuna laiza moi ani wa khana duna doctor la ammi laizana nangna ne minung si chawba sum hela ingai. Mr. Yahenda tamna sum ken ba hora abani. Ha nungjaw manane ai koksaksida nanjala abasune mai Yahenda dine sum ken he kelaroi he. Phare adu yosalani ne chal horage ai. Bye bye. Somdana Yaihenga nganbaga sulai. Nganbana Yaisna ubada. Mama kauraga yam harawna sensilai. Yaisna na kanna lawgano haina nganbabu konsanbi mathada. Yaihenda amu onsilaklaga angang sinabadi phare aduga hospital da mula isna karigino. Kutak lawa pesenena kutak farena anpham tobudi yaroi. Amuk check togena lakpane. Aduga mana nganra nangbu hena lumna lawe. Adugine aina mafamsa laise. Miyam tinba mafamni warem ngangnarage miwa ngangnarage laiba ngaktani. Mr. Yahenga onsinarabadi chopanatana karisu upai lairoi hanglakpadagi. Yaisna na ai hospital manungda changage. Nganbana mama kaubase ai ikai. Asi haiduna Yaihena tapna hairami wase tabada Mr. Yaihen nganbana semhalakpa breakfast to pirei. Pek tawriba khawdo lauraga Yaisna na nganbada chatlage mama thabak yandre. Bye bye. Hairamaga sense chakre nganba bittekna yengaga laihawi. Sigi matungdana Yaisna gi khada hospital sigi makok oiriba doctor single laktuna nganbagi maramda wari sanarami. Hena khupna yengsilbiyo haibasisu hairami. Mr. Yahenna sathibagi sangse yengu. Nganbada Yaisna da namdana sinaramlaga office da thabak aruba ma laire haiduna chakre. Mr. Yaihen sigi matawduda Yaisna di proprok sakpa haibado oirabani. Adubu nganbado Yaisna na themaga wari saba horai. Nganba mama wa haige ko nangne hospital da lairingai dadi mama ko bayade. Haidi papa hoyi office da lairingai dasu sir Mr. Yaihen haina kaudra. Aduga chamane yumdana papa mama kaurasu thabak mafamdadi ko bayade ko. Asi haina nganba takpirami. Nganba gyan tarduna asunda ngahak lairaba matung nganba putum halami. Yaisna se doctor singlegi manakta laktuna nganbagi
medical reportsing adu neinarami. Amaromna nganbana tumba hogalakpa matamda Yaisna lairamdabasidagi magi notepad to paiduna koithithiba horaklami. Angang mayamgi leifamdada nganbase changaami. Ngadada mama macha ani leirami. Nganbana pairaiba notepad to angang macha amaduna yenge tawi nganbana yaroi haiduna tunglomda losilami. Mama adusu changsilaktuna amta yenghallo. Nganbana yaroi haiduna mangaktunomi. Nganbaga angangduga notepad adu munarai. Munaba adada angang nupa machado tusanduna kan nakapai. Nganbada sutta saugalai. Namana pana kemda takpidabro. Mingonda kari haigani kari ngagani su kemda khangdabra ba. Asi haiduna yamna thina ngangi tanjasda Yaisna su yausilai. Kaidaunarage haina hange tawbani adubu nupisigi wada tabada Yaisna nganbu pangkhatuna chatnaba tawi. Adu phawba nupido wa jagat jagat ngangbati lepte. Mama kauro waraktaba angangse marosu thoktene haina lauraga haiba horai. Yaisna do manarari khalaga chatke tawramani adubu nupidugi khondado tabada yamna thina saukhre. Chatlambadagi phatlai thoraktuna ai angangsigi mamane aduga aina aigi isanda lamhenba mathong sadaba misingdadi darkar oide. Lemdaba mida lemdabagi thaba ulamona aina aigi isasida takpibane aduga wafam amada mafam ase hospital ni aduna wayam ka henasu ngangbigano adomgi yumda tawba adomi nesardo mafam sida upigano. Yaisna nganbado pamkhatuna lakle. Nupido wangang pham khangdana adumak ikaiduna leihore. Yaisna ne hilai thorakpaga director gi macha nupido muk leirami. Angang zopo amasu phangkhrene Yaisna khoide mama ne kaina chauthokna haikreba. Sahi matangduda nasado khotnabada yamna wadorida nangdia. Asumna karyamda nangakpatuda Yaisna amuka hena saukrabani adubu pangal thongna khanage sungamdre. Asumna moiga onsenaba lemde khanduna nganbabu chetna konduna mafam adudagi tholakle. Thamoi mana pangmandabandai ma sinban kangma ngamdabani. Mitlu anida pallaga leiramba pi marik to fatfat taithoaga nganbagi patient room duda ma changlakle. Nganbana aigi mama chakrena khalluine adugi thire ine. Mama karimta chatloye nanga dum leidoine. Si hairaga nganbabu mathada konsinbiduna tapna wari tawba horai. Ngaihaki matungda leiramba tensang singado nganbaga loinabada tapna phathaba hokre. Nakan amaromdana director gi macha nupiduna magi leiminariba nupi aniduga Yaisna gi matangda wangangnaba horai. Yaisna do macha leiba nupaduda ngawkhre minoibo aidine mase he ubaga phuningba ama phawe haiba khangde ma hek thengnabaga khatnabe hek tahongningi. Kaino haisibo macha leiba nupaduda natradi masu nupa leijadre hebra. Afanungai amta haibiba natre moina ngangnari mayamdo. Non medical staff oina thabak puriba laijana sutabada yam thina warabani. Laija nakanda yam nana yasilai. Mi wangangnabada public toilet manam namba kharasu yawnare. Wada tabada kangbudo moida panara male leithoklaklaga wangang bangamdabagi mama nabi oina ni aga thara aba male tahurise. Laijana Yaisna na noi mem da kaidokhrage. Hayune ngamdraba chumme kala amanine noidi phasaba nupa amtana so haibira amaroi masak sakta jingda kanagi nupa na bu haibirak tuino
aman akai atado kharanani haibiba natrane laizagi wasi tamada director gi masanu pindo direct pala male sutta sawgala aga changsilaktuna khut yawge tawri loinana laizina pairak pasado laiza inbada mangondo ina hijingkhre chaduna pokpanei phring songaga kapkhalai nungai ni nang hairamaga kapaga thokre laijasu thoksadaba makhai masana tawbada masana phangjaini asumna numidang wairam misariya hensu lakli mina leinaina gipkasu magi secretary juda laihalai pot ani adu puraga nganbei kada sangi yaisnaga nganbaga anido ningai na tumaga lairami matawda Mr. Yahen ngaihak yengaga lay haisub yawduna tumiba yaisna do ubada karino khangdaba ihul amana mamu hena yengning maphawan khre pairam bakoto nupiduda supige tawbaga yaisna sumi kap thoglai ani se ikhang he khangnei nupa dusu phat handokhi yaisna su kumtharaktuna nganbagi phejupto phatphat senjali poni nganbagi lai hulaitre phajana normal tare hidak to sigi box da yawrabane phajana hidak to dijabiyo Hoi adudi ai thoage hoi nate ngaiko nang waramanina nangi special gift ama aina leropane se puko Mr. Yahen normal itan tadaba makhai boto pirei makhut ka niaga pirei poni yaisna so boto phat lauraga thank you naksa sum jam thoglai wase hairamaga phat thoglai tanjaduda yaisna gi phone dai notification group tagi kari no khara paislai laizado suspend tawre haiduna message lai ngasai director gi masano pinada sa haisul khimadugi laizada maran bomba loina taisilakpani yaisna laizagi manakta lai laizati thawa isa sada khei leirami yaisna na ai director gi manakta sakila o aina Story Collection channel asibu like, share, subscribe, comment sungsoi soidana tawbiramo soi khilan khibe yarabasu viewers khudingmak nanga